ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯑꯒ ꯁꯨꯝ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯋꯥꯈꯜꯗꯁꯨ ꯈꯟꯖꯔꯤ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯒ ꯄꯛꯆꯕꯤ ꯅꯪꯕꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯕ ꯀꯥꯏꯅ ꯍꯤꯡꯍꯟꯕ ꯇꯥꯔꯦꯀꯣ ꯑꯉꯥꯡ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯩ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯨꯝꯗꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯋꯥꯁꯛꯈꯤꯕꯅꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏ ꯃꯥꯕꯨ ꯉꯝꯅꯕ ꯂꯣꯏꯅꯒꯅꯤ ꯄꯨꯟꯁꯤꯕꯗꯣ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯍꯪꯒꯠꯂꯒ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯍꯥꯏꯔꯤ ꯀꯔꯟ ꯌꯥꯝ ꯉꯥꯡꯉꯦ ꯑꯉꯥꯡ ꯅꯪꯁꯦ ꯉꯔꯥꯡꯁꯨ ꯆꯥꯛ ꯌꯥꯝ ꯆꯥꯗꯦ ꯃꯦꯒꯤꯁꯦ ꯈꯔ ꯆꯥꯁꯤꯜꯂꯨꯕꯁꯦ ꯂꯥꯏꯖ ꯃꯃꯥꯏꯗꯣ ꯈꯤꯇꯐꯥꯎ ꯂꯩꯊꯣꯔꯛꯇꯦ ꯄꯨꯟꯁꯤꯕꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯔꯥꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯌꯥꯝ ꯃꯅꯨꯡ ꯀꯟꯕ ꯑꯉꯥꯡ ꯑꯣꯏꯔꯝꯃꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯗꯤ ꯉꯔꯥꯡꯁꯨ ꯁꯥꯏꯔꯒ ꯀꯥꯝꯖꯤꯟꯒꯦ ꯍꯥꯏꯅ ꯗꯞ ꯇꯧꯔꯨꯕꯒꯤ ꯆꯥꯛ ꯆꯥꯈꯤꯕꯅꯤ ꯉꯁꯤꯗꯤ ꯁꯥꯏꯔꯒ ꯏꯟꯒꯦ ꯍꯥꯏꯅ ꯗꯞ ꯑꯃꯨꯛ ꯇꯧꯏ ꯍꯦꯔꯥ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯄꯨꯟꯁꯤꯕꯁꯨ ꯉꯥꯛꯇꯪꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏꯒꯨꯝ ꯎꯄꯥꯏ ꯊꯤꯔꯛꯏ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯆꯥꯛꯐꯥꯎ ꯂꯣꯟꯗ꯭ꯔꯤꯕ ꯑꯩꯅ ꯅꯁꯨꯝꯂꯥꯡꯒꯤ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯃꯤꯒꯤ ꯍꯧꯔꯒ ꯅꯪꯅ ꯆꯥꯔꯣꯏꯗꯕ ꯅꯪ ꯀꯅꯥꯅ ꯋꯥꯕꯤꯌꯨ ꯍꯥꯏꯒꯦ ꯍꯧꯔꯨꯅꯨ ꯌꯥꯗ꯭ꯔꯣ ꯑꯁ ꯃꯥꯅ ꯉꯝꯅꯕ ꯁꯨꯝ ꯈꯨꯝꯃꯤ ꯁꯦꯝ ꯌꯥꯉꯥ ꯏꯟꯈ꯭ꯔꯅꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯄꯗꯤ ꯍꯥꯏꯔꯨꯔꯅꯨ ꯃꯤꯆꯤꯅ ꯐꯥꯎ ꯌꯦꯡꯂꯛꯇꯦ ꯄꯨꯟꯁꯤꯕꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯏ ꯁ꯭ꯄꯨꯟꯗꯨꯅ ꯃꯦꯒꯤꯗꯣ ꯀꯣꯠꯂꯒ ꯃꯥꯅ ꯑꯣꯏꯅ ꯆꯥꯏ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯃꯅꯥꯛꯇ ꯅꯪꯅ ꯆꯪꯁꯤꯜꯂꯒ ꯁ꯭ꯄꯨꯟꯅ ꯏꯟꯕꯗ ꯆꯥꯎ ꯌꯥꯗ꯭ꯔꯗꯤ ꯁꯥꯏꯔꯒ ꯏꯟꯕꯤ ꯇꯥꯕꯅꯤ ꯁꯦ ꯅꯌꯥ ꯀꯊꯣꯛ ꯂꯥꯏꯖꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥꯗ ꯄꯥꯈꯠꯅ ꯄꯨꯟꯁꯤꯕꯅ ꯈꯪꯉꯤ ꯌꯦꯡꯂꯛꯏ ꯃꯦꯒꯤꯗꯨ ꯁꯥꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖꯗ ꯃꯆꯤꯟ ꯃꯦꯟꯁꯤꯟꯈ꯭ꯔꯦ ꯄꯨꯟꯁꯤꯕꯗꯨ ꯅꯣꯡꯃꯤ ꯅꯣꯛꯃꯤ ꯃꯦꯒꯤꯗꯣ ꯈꯨꯠ ꯌꯣꯠꯁꯤꯜꯂꯒ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯂꯥꯏꯖꯁꯨ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯉꯥꯎꯔꯕ꯭ꯔꯣ ꯆꯥꯅꯤꯡꯗꯦ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯑ ꯆꯠꯂꯣ ꯑꯩꯅꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯤ ꯆꯥꯗꯕ ꯌꯥꯔꯣꯏ ꯅꯪ ꯑꯃꯗꯤ ꯄꯤꯖ ꯑꯩꯗꯤꯅꯦ ꯆꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯇꯟꯖꯥꯗꯨꯗ ꯅꯦꯟꯁꯤꯗꯣ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯔꯒ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯕꯤ ꯀꯥꯗ ꯈꯜꯂꯤ ꯈꯜꯂꯤ ꯆꯪꯉꯛꯏ ꯗꯥ ꯄꯨꯟꯁꯤ ꯆꯥ ꯅꯦꯟꯁꯤꯗꯣ ꯑꯅꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯂꯥꯏꯖꯗ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯉꯛꯏ ꯅꯦꯟꯁꯤ ꯆꯪꯂꯛꯄꯗꯨꯗ ꯑꯅꯤꯗꯨꯁꯨ ꯈꯪꯍꯟ ꯍꯟꯗꯣꯛꯅꯩ ꯑꯗꯨꯒ ꯂꯥꯏꯖꯁꯨ ꯅꯦꯟꯁꯤꯗ ꯁꯠ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯦꯟꯁꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗ ꯉꯛꯄ ꯐꯥꯎꯏ ꯅꯦꯟꯁꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤ ꯀꯔꯤꯅꯣ ꯈꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯕꯥꯎꯜꯗꯣ ꯐꯃꯨꯡ ꯃꯊꯛꯇ ꯊꯝꯂꯒ ꯅꯦꯟꯁꯤ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯆꯥ ꯄꯨꯔꯛꯄꯅꯦ ꯗꯥ ꯄꯨꯟꯁꯤ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯌꯦꯅꯤꯅꯦꯅ ꯉꯔꯥꯡꯗꯤ ꯆꯥꯛꯀ ꯆꯪꯗ꯭ꯔꯦꯗ ꯀꯗꯥꯏ ꯆꯥꯗꯣ ꯄꯤꯔꯛ ꯅꯦꯟꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯁꯤꯜꯂꯛꯑꯒ ꯆꯥꯗꯣ ꯄꯤ ꯄꯨꯟꯁꯤꯕꯁꯨ ꯆꯥꯗꯣ ꯂꯧꯏ ꯅꯦꯟꯁꯤ ꯐꯠ ꯂꯩꯊꯣꯛꯑꯒ ꯆꯠꯇꯕꯤ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ ꯃꯥꯟꯕꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯅꯦꯟꯁꯤꯗ ꯌꯦꯡꯂꯒ ꯅꯦꯟꯁꯤ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯂꯝꯃꯤꯅꯣ ꯍꯥꯏꯔꯣꯅꯦ ꯗꯥ ꯄꯨꯟꯁꯤ ꯉꯁꯤꯗꯤ ꯏꯆꯟꯁꯨ ꯀꯣꯂꯦꯖ ꯆꯠꯀꯅꯦꯅ ꯂꯣꯏꯁꯤꯜꯍꯧꯏ ꯑꯩꯁꯨ ꯏꯊꯟꯇ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯍꯩꯅꯗꯦ ꯕꯕꯥ ꯍꯣꯏ ꯊꯣꯔꯛꯇ꯭ꯔꯤꯉꯩ ꯗꯨꯀꯥꯟ ꯐꯝꯕ꯭ꯔꯥ ꯀꯗꯥꯏꯗꯅꯣꯃ ꯁꯨꯝ ꯃꯇꯝ ꯂꯦꯟꯕ ꯌꯥꯕ ꯊꯕꯛ ꯑꯃꯈꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯂꯥꯏꯖꯗꯣ ꯑꯟꯖꯨꯅ ꯀꯣꯂꯦꯖ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥꯗꯤ ꯐꯣꯟꯗꯣ ꯀꯣꯏꯊꯤ ꯊꯤ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪ ꯁꯨꯝ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅ ꯅꯪꯅ ꯇꯧꯕ ꯌꯥꯕ ꯀꯔꯤꯅꯣ ꯑꯩ ꯕꯕꯥꯒ ꯇꯥꯟꯅꯔꯛꯈꯤꯒꯦ ꯍꯣꯏ ꯗꯥ ꯄꯨꯟꯁꯤ ꯅꯦꯟꯁꯤꯗꯣ ꯂꯥꯏꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯣꯡꯃꯤ ꯏꯅꯝꯃ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ ꯏꯅꯝꯃꯅ ꯀꯥꯗꯒꯤ ꯊꯣꯔꯛꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯖꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯥꯕꯗꯤ ꯐꯔꯦꯗ ꯍꯌꯦꯡꯗꯒꯤ ꯊꯣꯔꯛꯑꯗꯧꯅꯤ ꯅꯦꯟꯁꯤꯗꯣ ꯊꯣꯛꯈ꯭ꯔꯤ ꯄꯨꯟꯁꯤꯕꯁꯨ ꯆꯥ ꯀꯞꯇꯣ ꯄꯥꯏꯔꯒ ꯂꯥꯏꯖꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ ꯆꯥ ꯑꯣꯏꯅ ꯊꯛꯀꯦꯔꯣ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯗꯣ ꯇꯥꯗꯦ ꯃꯣꯟ ꯃꯈꯥꯗꯣ ꯀꯥꯡꯂꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯊꯤꯔꯤ ꯀꯩꯅꯣ ꯅꯪ ꯊꯤꯗꯨꯅ ꯑꯩꯒꯤ ꯐꯣꯟ ꯀꯩꯗꯧꯒꯦꯅꯅꯣ ꯅꯊꯧꯔꯣ ꯑꯁ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯑꯩ ꯀꯥꯎꯔꯤ ꯂꯥꯏꯖꯒꯤ ꯋꯥꯍꯩꯁꯤ ꯄꯨꯟꯁꯤꯕꯒꯤ ꯐꯣꯟꯗꯨꯗ ꯈꯤꯡꯖꯤꯜꯂꯛꯑꯣ ꯍꯥꯏꯔꯤꯕꯅꯤ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯐꯣꯟꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯆꯥ ꯀꯞꯇꯣ ꯕꯦꯠꯕꯣꯛꯁꯇꯨꯗ ꯊꯅꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯊꯤꯔꯛꯏ ꯉꯔꯥꯡ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯂꯤꯠꯈꯤꯕ ꯐꯨꯔꯤꯠꯇꯨꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ ꯌꯥꯝ ꯊꯨꯅ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯌꯦꯅꯥꯎ ꯃꯆꯥ ꯊꯥꯕ ꯂꯥꯏꯖꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯂꯥꯏꯖꯒꯤ ꯐꯣꯟꯗꯨꯁꯨ ꯔꯤꯡ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯄꯨꯟꯁꯤꯕꯁꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯒꯨꯝ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯦꯡꯒꯥꯎꯗꯨꯒꯤ ꯃꯅꯨꯡꯗ ꯐꯣꯟꯗꯣ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ ꯄꯨꯟꯁꯤꯕ ꯌꯥꯝ ꯊꯨꯅ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯐꯣꯟꯗꯣ ꯀꯛꯀꯦꯅ
ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯉꯤ ꯉꯧꯊꯤ ꯄꯛꯇꯕ ꯅꯥꯅꯣ ꯁꯤꯔꯣ ꯀꯣꯂꯤꯡ ꯂꯥꯏꯖꯒꯤ ꯁꯦꯞ ꯈꯨꯇꯧꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯂꯥꯏꯖꯁꯨ ꯐꯃꯨꯡꯗꯒꯤ ꯃꯀꯣꯛꯇ ꯂꯤꯈꯠꯂꯒ ꯐꯣꯟꯗꯨ ꯂꯩꯔꯗꯤ ꯃꯄꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯣ ꯄꯨꯟꯁꯤꯕ ꯐꯣꯟꯗꯨ ꯄꯨꯔꯒ ꯆꯪꯁꯤꯜꯂꯛꯏ ꯐꯣꯟ ꯂꯥꯏ ꯃꯦꯒꯤꯁꯦ ꯌꯥꯝ ꯆꯥꯈꯣ ꯄꯨꯟꯁꯤꯕ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯂꯒ ꯃꯦꯒꯤꯗꯣ ꯂꯥꯏꯖ ꯏꯜꯂꯤ ꯂꯥꯏꯖꯁꯨ ꯌꯥꯔꯣꯏ ꯈꯟꯕꯅ ꯃꯃꯤꯠ ꯃꯅꯥ ꯎꯁꯤꯜꯂꯒ ꯃꯦꯒꯤꯗꯣ ꯈꯔ ꯆꯥꯏ ꯂꯥꯏꯖꯅ ꯃꯦꯒꯤꯗꯣ ꯈꯤꯇꯪ ꯆꯥꯈꯤꯕꯒ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯆꯥꯗꯣ ꯊꯛꯏ ꯂꯥꯏꯖꯁꯨ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯑꯟꯖꯨꯗ ꯀꯣꯜ ꯇꯧꯏ ꯁꯣꯝꯗ ꯑꯟꯖꯨꯁꯨ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏꯒꯤ ꯁꯝꯖꯦꯠ ꯀꯟꯅ ꯍꯥꯠꯄ ꯂꯥꯛꯅꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯐꯣꯟꯗꯨ ꯈꯤꯡꯂꯛꯄꯗꯨꯗ ꯑꯟꯖꯨꯁꯨ ꯄꯥꯏꯈꯠꯂꯤ ꯏꯅꯝꯃ ꯂꯥꯏꯖꯗ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯣꯡ ꯍꯥꯗꯅ ꯅꯪ ꯀꯣꯂꯦꯖ ꯆꯠꯇꯣꯏꯔꯣ ꯑꯟꯖꯨꯁꯨ ꯂꯥꯏꯖꯅ ꯑꯗꯨꯃꯥꯏꯅ ꯇꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯆꯠꯂꯒꯦ ꯕꯕꯥꯅ ꯅꯪ ꯅꯥꯕ ꯐꯔꯒ ꯆꯠꯂꯅꯤ ꯍꯥꯏꯕꯅꯤ ꯂꯤꯡꯖꯦꯜꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯔꯛꯄꯅꯤ ꯏꯅꯝꯃ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯕꯣ ꯑꯟꯖꯨ ꯀꯥꯔꯟ ꯉꯥꯡꯂꯛꯀꯅꯨ ꯑꯩꯁꯨ ꯈꯨꯠꯁꯦ ꯐꯔꯒꯨꯝꯕꯅꯤꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯅꯠꯇꯦ ꯕꯕꯥꯅ ꯄꯪꯄꯥ ꯄꯥꯈꯠꯄꯒꯤꯅꯤ ꯍꯌꯦꯡꯗꯒꯤ ꯑꯩꯁꯨ ꯀꯣꯂꯦꯖ ꯆꯠꯄ ꯍꯧꯔꯁꯤꯔ ꯈꯪꯗꯦ ꯈꯪꯗꯦ ꯅꯣꯏꯅ ꯀꯨꯕꯣꯛꯇ ꯍꯪꯉꯨ ꯑꯩ ꯉꯁꯥꯏꯅꯦ ꯌꯥꯍꯧꯕꯒ ꯆꯪꯂꯛꯀꯦ ꯇꯧꯕꯅꯤ ꯕꯕꯥꯅ ꯌꯥꯗꯗꯅ ꯆꯪꯂꯛꯇ꯭ꯔꯤꯅꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯑꯟꯖꯨꯒꯅꯤ ꯈꯪꯉꯤ ꯀꯔꯣꯝꯗꯒꯤ ꯍꯨꯝꯂꯛꯂꯤꯕ ꯑꯉꯥꯎꯕ ꯅꯨꯡꯁꯤꯅꯣ ꯈꯪꯗꯦ ꯂꯩꯁꯦꯝꯕꯅ ꯁꯥꯔꯛꯈꯤꯕ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯂꯝꯖꯤꯡꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯏꯆꯟꯁꯨ ꯈꯪꯉꯦ ꯍꯥꯏꯈꯤꯕꯅꯤ ꯑꯩꯈꯣꯏ ꯏꯆꯟꯗ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯅꯣ ꯍꯪꯗꯣꯛꯂꯨꯕꯅ ꯆꯨꯝꯒꯅꯤ ꯑꯩ ꯑꯝꯇꯕꯨ ꯍꯪꯂꯨꯈꯤꯒꯦ ꯄꯨꯟꯁꯤꯕꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯄ꯭ꯔꯄꯞ ꯊꯣꯛꯈ꯭ꯔꯤ ꯂꯥꯏꯖꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯄꯨꯟꯁꯤꯕꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯒ ꯅꯨꯡꯁꯤꯗꯦꯗ ꯍꯥꯏꯕꯒꯨꯝ ꯃꯆꯤꯟꯗꯣ ꯑꯔꯩꯕꯤ ꯊꯥꯗꯅ ꯍꯤꯒꯠꯂꯤ ꯄꯨꯟꯁꯤꯕꯅ ꯀꯥꯗꯒꯤ ꯐꯤꯡꯅ ꯊꯣꯔꯛꯄꯗꯣ ꯑꯍꯦꯟꯕꯒ ꯒꯣꯡ ꯂꯥꯎ ꯊꯦꯡꯒꯥꯏꯅꯩ ꯑꯍꯦꯟꯕꯗꯣ ꯈꯪꯍꯟ ꯍꯟꯗꯣꯛꯂꯒ ꯃꯀꯣꯛꯇꯨꯗ ꯃꯈꯨꯠꯇ ꯃꯥꯔꯒ ꯑꯌꯣꯃ ꯗꯆꯣ ꯀꯩꯅꯣ ꯃꯤꯠꯇꯨ ꯎꯕꯤꯗ꯭ꯔꯕꯣ ꯅꯪꯗꯤ ꯅꯃꯤꯠꯇꯣ ꯇꯥꯡꯂꯕꯣ ꯀꯩꯗꯧꯔꯒꯤ ꯑꯗꯣ ꯌꯥꯝ ꯐꯤꯡꯂꯤꯗꯨꯕꯣ ꯏꯇꯩꯃꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯣ ꯗꯆꯣ ꯅꯪ ꯑꯗꯨ ꯈꯪꯂꯛꯀꯩꯗꯧꯒꯤꯅꯣ ꯒ꯭ꯌꯥꯟ ꯈꯨꯇꯥꯗꯣ ꯀꯥꯗꯒꯤ ꯁꯨꯛꯇꯣꯛꯀ ꯊꯣꯛꯂꯛꯇꯕꯗꯨꯗ ꯋꯥꯔꯛ ꯆꯦꯠꯄꯤ ꯏꯇꯩꯃꯅ ꯀꯛꯁꯤꯅꯒ ꯆꯠꯁꯅꯤꯀꯣ ꯗꯆꯣ ꯅꯪ ꯆꯦꯛꯁꯤꯟꯖꯧ ꯆꯠꯂꯣꯏ ꯑꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨꯁꯤꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯍꯣꯏꯗ ꯍꯌꯦꯡ ꯇꯉꯥꯏ ꯄꯤꯛꯇ꯭ꯔꯨꯁꯤꯅ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯍꯨꯔꯨ ꯂꯩꯈꯤꯗꯧꯕ ꯄꯨꯟꯁꯤꯕꯗꯣ ꯑꯍꯦꯟꯕꯒꯤ ꯃꯀꯣꯛꯇ ꯈꯪꯏꯜꯂꯤ ꯍꯣꯏ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯥ ꯗꯆꯣ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯏꯇꯩꯃꯅ ꯑꯌꯣꯃ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ ꯄꯨꯟꯁꯤꯕꯗꯣ ꯉꯁꯥꯏꯒꯤꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯈꯪꯉꯝꯗꯅ ꯃꯆꯤꯟꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯤ ꯑꯗꯨꯗꯤ ꯇꯨꯁꯟꯕꯒꯤꯅꯤ ꯑꯌꯨꯛꯇꯨꯗ ꯀꯗꯥꯏꯗ ꯇꯨꯁꯤꯜꯂꯨꯔꯤꯕ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯑꯌꯨꯛꯇꯒ ꯇꯨꯁꯤꯟꯃꯤꯟꯅꯩꯀꯣ ꯃꯊꯛꯇ ꯇꯨꯝꯕ ꯑꯩꯐꯧꯅꯦ ꯈꯪꯉꯤꯀꯣ ꯂꯋꯥꯏ ꯂꯦꯝꯐꯨꯗꯨꯗ ꯁꯨꯖꯔꯛꯀꯅꯤ ꯌꯥꯔꯦ ꯆꯠꯂꯣ ꯑꯗꯨ ꯗꯆꯣ ꯏꯇꯩꯃꯗꯨꯕꯨ ꯈꯔ ꯅꯨꯡꯁꯤꯕ ꯐꯥꯎꯔꯕꯣ ꯇꯥꯅꯤꯡꯗꯦꯕ ꯍꯦꯟꯕ ꯅꯨꯡꯁꯤꯕꯕꯨ ꯈꯨꯗꯛꯇ ꯅꯨꯡꯁꯤꯕ ꯌꯥꯕꯗꯧꯅ ꯅꯨꯡꯁꯤꯕꯒ ꯐꯥꯎꯗ꯭ꯔꯤꯗ ꯗꯆꯣꯒꯤ ꯊꯃꯣꯏꯗꯣ ꯃꯄꯥꯟ ꯊꯣꯔꯛꯑꯣ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯔꯅꯤ ꯑꯍꯦꯟꯕꯗꯣ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯄꯨꯟꯁꯤꯕꯁꯨ ꯃꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯃꯥꯡꯇꯨꯡ ꯍꯨꯗꯨꯠ ꯂꯩꯔꯒ ꯌꯦꯡꯉꯤ ꯑꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯄꯦꯜꯂꯕꯅꯤꯗꯤ ꯍꯥꯏꯅ ꯄꯨꯟꯁꯤꯕꯗꯣ ꯑꯟꯖꯨꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ ꯑꯟꯖꯨꯁꯨ ꯗ꯭ꯔꯦꯁ ꯆꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯅꯕ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯄꯨꯟꯁꯤꯕ ꯆꯪꯂꯛꯄꯗꯨꯗ ꯀꯩꯗꯧꯔꯒꯦ ꯗꯆꯣ ꯑꯩꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃꯈꯛ ꯍꯪꯒꯦ ꯇꯧꯕꯅꯤ ꯗꯆꯣ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯍꯪꯉꯨ ꯑꯩ ꯀꯣꯂꯦꯖ ꯊꯦꯡꯈ꯭ꯔꯦ ꯂꯥꯎ ꯀꯣꯂꯦꯖꯇ ꯑꯩ ꯊꯤꯟꯕꯤꯔꯒꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯪꯂꯒꯦ ꯕꯕꯥꯅ ꯆꯩꯔꯛꯑꯗꯤ ꯆꯩꯔꯣꯏ ꯑꯩ ꯐꯅꯕ ꯈꯨꯝꯒꯦ ꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯊꯣꯛꯃꯤꯟꯅꯔꯦ ꯃꯥꯡꯒꯣꯜꯗ ꯅꯟꯗꯣꯗꯣ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯄꯨꯟꯁꯤꯕꯒ ꯑꯟꯖꯨꯒ ꯊꯣꯔꯛꯄꯗ ꯎꯕꯗ ꯅꯟꯗꯣꯗꯣ ꯃꯃꯤꯠ ꯐꯩꯔꯞ ꯌꯦꯡꯈꯠꯂꯒ ꯁꯅꯥ ꯅꯪ ꯀꯗꯥꯏꯗꯅꯣ ꯕꯕꯥ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯃꯥꯟꯅꯒ ꯈꯨꯝꯂꯩ ꯕꯕꯥ ꯅꯃꯧ ꯅꯨꯄꯤꯅ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯤ ꯑꯗꯨ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯁꯦꯡꯂꯕꯣ ꯁꯅꯥ ꯁꯦꯡꯂꯕꯅꯤ ꯕꯕꯥ ꯑꯩ ꯆꯠꯄꯗ ꯏꯆꯟꯁꯨ ꯁꯨꯝ ꯊꯤꯟꯕꯤꯔꯝꯂꯒꯦ ꯇꯧꯕꯅꯤ ꯐꯩ ꯑꯩ ꯈꯤꯇꯪꯗꯤ ꯊꯥꯖꯐꯥꯠꯇꯦ ꯀꯨꯏꯔꯛꯀꯅꯨ ꯅꯪ ꯅꯨꯄꯤꯒꯤ ꯁꯦꯕꯥ ꯑꯩꯈꯣꯏꯗꯤꯅꯦ ꯇꯧꯕ ꯉꯝꯖꯔꯣꯏ ꯍꯣꯏꯕ ꯕꯕꯥ ꯌꯥꯝ ꯉꯥꯡꯉꯤ ꯍꯣꯏꯕ ꯑꯟꯖꯨꯁꯨ ꯅꯟꯗꯣꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ ꯕꯕꯥ ꯆꯠꯂꯨꯈꯤꯒꯦ ꯆꯣ ꯁꯅꯥ ꯒꯥꯔꯤꯗꯣ ꯇꯞꯅ ꯏꯪꯅ ꯊꯧꯀꯣ
ꯍꯣꯏ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ ꯄꯨꯟꯁꯤꯕ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗ꯭ꯔꯤꯉꯩꯗ ꯂꯥꯏꯖꯗ ꯋꯥ ꯃꯦꯟꯒꯦ ꯍꯥꯏꯗꯨꯅ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯋꯥꯆꯦꯞꯇ ꯁꯠ ꯆꯪꯉꯤ ꯂꯥꯏꯖꯒꯤ ꯅꯝꯕꯔꯗꯣ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯃꯤ ꯇꯥꯏꯄꯤꯡꯁꯨ ꯀꯟꯅ ꯇꯧꯔꯤ ꯄꯨꯟꯁꯤꯕꯗꯣ ꯑꯗꯨ ꯎꯕꯗ ꯃꯁꯥ ꯈꯪꯅ ꯈꯝꯕꯜꯂꯛꯏꯕ ꯒꯥꯏꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯈꯪꯆꯨꯛ ꯆꯨꯛꯁꯤꯜꯂꯤ ꯑꯣꯟꯂꯥꯏꯟꯒ ꯂꯩꯗ ꯇꯥꯏꯄꯤꯡꯒ ꯇꯧꯏꯅꯤ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯀꯅꯥꯒ ꯊꯥꯅꯔꯤꯖꯥꯠꯅꯣ ꯗꯥꯆꯧ ꯆꯠꯂꯁꯤ ꯊꯦꯡꯉꯦ ꯉꯥꯏꯈꯣꯏ ꯅꯪ ꯃꯁꯨꯕ ꯁꯣꯝꯗ ꯃꯤ ꯃꯈꯨꯠ ꯊꯨꯗꯦꯛꯇꯣꯏꯅꯤ ꯌꯦꯡꯉꯨ ꯑꯦ ꯀꯅꯥꯒꯤ ꯃꯈꯨꯠ ꯑꯃꯨꯛ ꯊꯨꯗꯦꯛꯇꯣꯏꯕ ꯄꯨꯟꯁꯤꯕꯁꯨ ꯑꯟꯖꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯤ ꯃꯔꯥ ꯂꯩꯇꯕ ꯐꯣꯟꯗꯨꯗ ꯃꯈꯨꯠꯅ ꯀꯟꯅ ꯅꯝꯃꯤ ꯅꯈꯨꯠ ꯅꯥꯝꯃꯗꯨꯒ ꯅꯝꯂꯒ ꯇꯦꯛꯁ ꯊꯥꯅꯔꯤꯗꯣ ꯀꯅꯥꯒꯅꯣ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯗ ꯊꯥꯅꯕ ꯇꯥꯏꯄꯤꯡ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯕ ꯉꯝꯗꯦ ꯑꯃꯨꯛ ꯐꯠ ꯀꯛꯊꯠꯂꯤ ꯑꯃꯨꯛꯀꯁꯨ ꯇꯥꯏꯄꯤꯡ ꯇꯧꯏ ꯃꯤꯠ ꯌꯥꯝ ꯅꯥꯔꯛꯏ ꯑꯩ ꯂꯩꯇ꯭ꯔꯒ ꯇꯦꯛꯁ ꯊꯥꯅꯔꯤꯗꯣ ꯕꯕꯥꯗ ꯍꯥꯏ ꯍꯟꯗꯛꯁꯨ ꯊꯥꯕ ꯉꯝꯗ꯭ꯔꯤ ꯑꯃꯨꯛ ꯀꯛꯊꯠꯂꯤ ꯃꯆꯤꯟ ꯑꯃꯨꯛꯀꯁꯨ ꯁꯣꯜꯂꯤ ꯀꯩꯅꯣ ꯃꯤꯅ ꯃꯦꯁꯦꯖ ꯊꯥꯅꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯎꯔꯤꯁꯤꯗ ꯑꯩ ꯁꯥꯎꯐꯝ ꯊꯣꯛꯄ꯭ꯔꯣ ꯅꯊꯧ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯗꯤ ꯈꯨꯝꯕꯁꯨ ꯉꯝꯂꯣꯏ ꯆꯨꯝꯃꯤ ꯁꯥꯎꯐꯝ ꯊꯣꯛꯇꯦꯗ ꯃꯔꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯕꯕꯥ ꯅꯪꯅꯁꯨ ꯁꯣꯏꯗꯅꯕ ꯃꯦꯁꯦꯖ ꯑꯃꯗꯤ ꯊꯥꯔꯝꯃꯒꯦ ꯄꯨꯟꯁꯤꯕꯗ ꯇꯥꯏꯄꯤꯡ ꯇꯧꯏ ꯂꯥꯏꯖꯀꯣ ꯄꯤꯁꯨꯝ ꯇꯠꯄꯤ ꯑꯩ ꯑꯟꯖꯨ ꯊꯤꯟꯕ ꯆꯠꯂꯨꯈꯤꯒꯦ ꯕꯕꯥꯅ ꯍꯪꯂꯛꯑꯗꯤ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯅꯤ ꯍꯥꯏꯔꯝꯕꯅꯤ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯈꯨꯝ ꯃꯦꯁꯦꯖꯇꯨ ꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯊꯥꯖꯤꯟꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯕ ꯂꯥꯏꯖꯗꯣ ꯑꯣꯐꯂꯥꯏꯟꯗ ꯆꯠꯈ꯭ꯔꯦ ꯃꯦꯁꯦꯖꯇꯨ ꯁꯤꯟ ꯇꯧꯕꯤꯗ꯭ꯔꯤ ꯄꯨꯟꯁꯤꯕꯁꯨ ꯈꯨꯏꯁꯥꯎꯅꯅ ꯃꯆꯤꯟꯒ ꯊꯤꯔꯤ ꯗꯥꯎꯅꯤ ꯒꯥꯏ ꯃꯕꯨꯡꯒꯤ ꯃꯇꯧꯗꯣ ꯑꯟꯖꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯄꯨꯟꯁꯤꯕꯗꯣ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗ ꯊꯧꯗꯣꯔꯛꯏ ꯑꯟꯖꯨꯁꯨ ꯇꯨꯃꯤꯟ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯟꯁꯤꯕꯗꯣ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ ꯏꯆꯟ ꯑꯩ ꯋꯥ ꯈꯔ ꯍꯪꯒꯦ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯂꯨꯠꯄ ꯌꯥꯔꯣꯏ ꯂꯣꯏꯅ ꯁꯦꯡꯅ ꯈꯨꯝꯒꯗꯧꯅꯤ ꯀꯩꯅꯣ ꯗꯥꯆꯧ ꯂꯝꯖꯤꯡꯕ ꯍꯥꯏꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯃꯕꯨꯡꯅ ꯂꯝꯖꯤꯡꯕ ꯍꯪꯂꯛꯄꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯗꯥꯆꯧꯗꯤ ꯀꯛꯋꯥꯗꯒꯤꯅꯤ ꯗꯥ ꯂꯝꯖꯤꯡꯕ ꯀꯃꯥꯏꯅ ꯈꯪꯂꯤꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯇꯥꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯝꯖꯤꯡꯕ ꯀꯩꯗꯧꯔꯤ ꯃꯥꯅ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯔꯤꯕ ꯃꯥꯅ ꯂꯥꯏꯖꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯝꯂꯕꯗꯤ ꯑꯩ ꯂꯥꯏꯖꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯦ ꯑꯩ ꯂꯥꯏꯖꯅ ꯊꯃꯣꯏ ꯀꯥꯕꯒꯤ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯕꯁꯦ ꯌꯦꯡꯕ ꯉꯝꯗꯦ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯑꯩ ꯈꯛꯇ ꯑꯋꯥꯕ ꯈꯥꯡꯉꯤ ꯃꯤꯒꯤ ꯊꯃꯣꯏꯗꯤ ꯑꯩ ꯊꯨꯒꯥꯏꯅꯤꯡꯗ꯭ꯔꯤ ꯗꯥ ꯂꯝꯖꯤꯡꯕꯅ ꯂꯥꯏꯖꯕꯨ ꯈꯜꯂꯝꯂꯕꯁꯨ ꯑꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯌꯦ ꯗꯥꯆꯧ ꯗꯥ ꯂꯝꯖꯤꯡꯕ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯏꯖꯒꯤ ꯃꯆꯦ ꯆꯦꯔꯤꯅꯥꯒꯤ ꯅꯨꯄꯥꯗꯣ ꯗꯥ ꯂꯝꯖꯤꯡꯕꯒꯤ ꯃꯌꯥꯝꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯣꯛꯄꯅꯤ ꯑꯟꯖꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯣ ꯒꯥꯔꯤꯗꯨ ꯈꯪꯀꯥꯝ ꯈꯥꯝꯂꯒ ꯌꯥꯝ ꯈꯪꯅꯤꯡꯅ ꯇꯍꯥ ꯍꯪꯂꯛꯏ ꯏꯆꯟ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯂꯝꯖꯤꯡꯕꯗꯣ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯗꯥꯆꯧ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯆꯦꯟꯈ꯭ꯔꯕꯅꯤ ꯑꯗꯨ ꯂꯥꯏꯖꯅꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯔꯝꯂꯣꯏꯀꯣ ꯈꯪꯗꯦꯗ ꯌꯥꯝ ꯅꯨꯡꯁꯤꯅꯕꯅꯤ ꯀꯔꯤꯕ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯅꯝꯃꯗꯤ ꯗꯥ ꯂꯝꯖꯤꯡꯕꯒꯤ ꯃꯈꯜ ꯀꯥꯎꯊꯣꯛꯈꯤꯕ ꯀꯨꯏꯔꯕꯅꯤ ꯐꯅꯗꯨ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯅ ꯃꯥꯟꯅꯕ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯉꯥꯡꯕ ꯍꯪꯕꯅꯤ ꯍꯦꯛ ꯄꯕꯨꯠ ꯁꯥꯕ ꯇꯥꯔꯦꯗꯅ ꯀꯩꯅꯣ ꯗꯥꯆꯧ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩꯁꯨ ꯅꯠꯇꯦ ꯀꯨꯝꯍꯩ ꯍꯧꯔꯒꯦ ꯇꯧꯕꯅꯤ ꯑꯁ ꯈꯪꯖꯜꯂꯥꯛꯇ꯭ꯔꯦꯗ ꯅꯣꯏ ꯋꯥꯔꯤꯁꯦ ꯄꯨꯟꯁꯤꯕꯅ ꯑꯟꯖꯨꯕꯨ ꯀꯣꯂꯦꯖꯇ ꯊꯤꯜꯂꯝꯂꯒ ꯂꯝꯖꯤꯡꯕꯗꯣ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯇꯥꯕꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯒꯥꯔꯤꯗ ꯊꯧꯗꯣꯔꯛꯏ ꯄꯨꯟꯁꯤꯕꯗꯣ ꯃꯦꯂꯩꯒꯤ ꯋꯥꯈꯜꯒ ꯆꯪꯗ꯭ꯔꯤ ꯌꯨꯝꯗ ꯀꯥ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯤꯕ ꯂꯥꯏꯖꯒꯤ ꯋꯥꯈꯜꯗ ꯇꯞꯅ ꯇꯞꯅ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯏ ꯅꯟꯗꯣꯗ ꯑꯆꯥꯄꯣꯠ ꯂꯩꯕꯅꯤ ꯍꯥꯏꯔꯝꯂꯒ ꯂꯩꯗꯕꯤꯗ ꯍꯟꯖꯤꯜꯂꯗꯤ ꯋꯥꯊꯤ ꯆꯥꯔꯅꯤ ꯈꯟꯗꯨꯅ ꯂꯥꯏꯖꯗ ꯀꯔꯤ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯕꯅꯣ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯜ ꯇꯧꯁꯩ The number you have dialed is speaking to someone. ꯄꯨꯟꯁꯤꯕꯗꯣ ꯅꯨꯄꯤꯗꯨꯅ ꯉꯥꯡꯂꯤꯕꯗꯣ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯀꯛꯊꯠꯂꯤ ꯑꯦ ꯕꯤꯖꯤꯒ ꯂꯩꯅꯦꯍꯦ ꯀꯅꯥꯅꯣ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯅ ꯄꯨꯟꯁꯤꯕꯗꯣ ꯋꯥꯆꯦꯞꯇ ꯑꯃꯨꯛ ꯆꯪꯂꯒ ꯂꯥꯏꯖꯒꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯉꯤ ꯂꯥꯁ ꯁꯤꯟꯗꯤ ꯃꯤꯅꯤꯠ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕꯗ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯥꯏ ꯊꯥꯈꯤꯕ ꯃꯦꯁꯦꯖꯇꯨꯗꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄꯗꯤ ꯂꯥꯏꯔꯗꯅ ꯁꯤꯟꯐꯥꯎ ꯇꯧꯕꯤꯔꯝꯗꯦ ꯄꯨꯟꯁꯤꯕꯗ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯤ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯄꯨꯛ ꯊꯥꯖꯤꯟꯖꯩ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯄꯦꯟꯗꯅ ꯁꯣꯜꯂꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯁꯤꯟꯐꯥꯎ ꯇꯧꯕꯤꯔꯝꯗꯣꯏ ꯈꯪꯉꯤꯅ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯄꯨꯟꯁꯤꯕꯗꯣ ꯐꯣꯟꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯏ
ꯑꯗꯨꯕꯨ ꯕꯤꯖꯤ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯦ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯒꯥꯔꯤꯗꯣ ꯁ꯭ꯄꯤꯗꯇꯣ ꯈꯤꯇꯪ ꯀꯜꯂꯞꯅ ꯊꯧꯔꯒ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯒꯥꯔꯤꯗꯣ ꯁꯨꯃꯥꯡꯗ ꯈꯥꯝꯂꯝꯂꯒ ꯃꯣꯏꯒꯤ ꯀꯥꯗꯣ ꯌꯧꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯈꯣꯡꯊꯥꯡꯗꯣ ꯆꯦꯟꯆꯠ ꯇꯧꯔꯒ ꯃꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯄꯨꯟꯁꯤꯕꯍꯣꯏꯒꯤ ꯀꯥꯁꯤ 3rd ꯐ꯭ꯂꯣꯔꯗ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯒꯤ ꯁ꯭ꯇꯦꯌꯔ ꯔꯥꯎꯟ 3ꯗꯐꯥꯎ ꯃꯤꯅꯤꯠ ꯐꯥꯗꯦ ꯃꯥꯅ ꯊꯨꯅ ꯂꯥꯛꯄꯒꯤ ꯆꯥꯡꯗꯣ꯫ ꯄꯨꯟꯁꯤꯕꯗꯣ ꯇꯍꯥ ꯇꯍꯥ ꯀꯥꯗ ꯆꯪꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒ ꯔꯥꯁꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯐꯃꯨꯡꯗ ꯐꯝꯂꯒ ꯐꯣꯟꯗ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯁꯨ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯇꯞꯅ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯦꯝꯕꯤꯁꯨ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯊꯕꯥ ꯑꯩꯈꯣꯏ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯑꯒꯦ ꯊꯝꯂꯒꯦꯀꯣ꯫ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯔꯥꯁꯤ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯏꯖꯥ ꯅꯪꯒꯤ ꯅꯈꯨꯠ ꯁꯣꯛꯏꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯦꯅꯦ ꯅꯨꯃꯤꯠ ꯈꯔ ꯋꯥꯠꯂꯤꯁꯤꯕꯨ ꯃꯔꯥꯏ ꯐꯖꯈꯤꯅꯤꯗ꯫ ꯂꯦꯝꯕꯤꯅ ꯑꯗꯨꯅꯦ ꯔꯥꯁꯤ ꯍꯌꯦꯡ ꯊꯕꯥ ꯈꯣꯏꯅ ꯍꯪꯂꯛꯄꯗꯅꯦ ꯀꯩꯅꯣꯕ ꯑꯩꯈꯣꯏꯅ ꯈꯨꯝꯗꯣꯔꯤꯁꯤ? ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯅ ꯐꯅꯕ ꯁꯨꯝ ꯈꯨꯝꯒꯤ꯫ ꯄꯨꯟꯁꯤꯕꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯑꯆꯥꯄꯣꯠ ꯍꯥꯞꯄ ꯄꯣꯂꯤꯊꯤꯟꯗꯣ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯊꯝꯂꯒ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯥ? ꯂꯦꯝꯕꯤꯗꯣ ꯈꯨꯠꯁꯥꯎꯅꯅ ꯑꯩꯈꯣꯏ ꯁꯔꯅ ꯅꯨꯄꯤ ꯐꯨꯕ ꯍꯩꯔꯨꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯃꯝꯖꯔꯤꯁꯤ꯫ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯑꯣ ꯃꯧꯒꯤ ꯃꯃꯥꯅꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯗꯣ ꯊꯥ ꯐꯥꯕ ꯆꯠꯅꯕꯒꯤ ꯏꯃꯧꯁꯤ ꯅꯪꯅ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯕꯅꯤꯅ ꯑꯁꯣꯛꯄꯁꯤ ꯎꯔꯒ ꯃꯃꯥ ꯍꯣꯏꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯨꯝꯗꯣꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯈꯨꯝꯐꯝ ꯈꯪꯂꯣꯏ ꯅꯪꯒ ꯍꯦꯛ ꯆꯠꯃꯤꯟꯅꯧ꯫ ꯊꯥ ꯐꯥꯕ ꯄꯜꯂꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯀꯩꯅꯣ ꯏꯃꯥ ꯊꯥ ꯐꯥꯔꯕꯣ ꯍꯥꯏꯁꯦ? ꯐꯥꯗ꯭ꯔꯁꯨ ꯐꯥꯍꯜꯂꯅꯤ꯫ ꯔꯥꯁꯤꯌꯥ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯅꯪ ꯇꯥꯆꯧꯅꯅꯦ ꯑꯃꯨꯛ ꯂꯥꯟ ꯇꯧꯔꯅꯤ꯫ ꯔꯥꯁꯤꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯏ ꯃꯅꯥꯛ ꯅꯛꯅ ꯄꯦꯜꯂꯨꯀꯣ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗꯨꯗ ꯌꯣꯜꯂꯒ ꯄꯦꯜꯂꯨꯀꯣ꯫ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯊꯥ ꯐꯥꯕ ꯆꯠꯇ꯭ꯔꯤꯉꯩꯗꯅꯦ ꯏꯃꯧꯒꯤ ꯑꯁꯣꯛꯄꯁꯦ ꯌꯥꯝ ꯊꯨꯅ ꯐꯍꯜꯂꯨ꯫ ꯂꯦꯝꯕꯤꯒ ꯔꯥꯁꯤꯒꯗꯣ ꯃꯔꯥ ꯂꯩꯇꯕ ꯄꯨꯟꯁꯤꯕꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯇꯨꯝꯊꯔꯒ ꯃꯃꯥꯏꯗꯣ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ꯫ ꯄꯨꯟꯁꯤꯕꯗꯤ ꯊꯥ ꯐꯥꯕꯒ ꯀꯥꯏꯅꯔꯁꯦ ꯍꯥꯏꯈꯤꯕꯗꯣ ꯊꯥ ꯐꯥꯔꯗꯤ ꯂꯥꯏꯖ ꯃꯌꯨꯝꯗ ꯍꯟꯈꯤꯗ꯭ꯔꯥ ꯄꯥꯈꯠꯄ ꯐꯥꯎꯔꯦ꯫ ꯇꯧꯐꯝ ꯈꯪꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯆꯥꯄꯣꯠ ꯄꯣꯂꯤꯊꯤꯟꯗꯣ ꯂꯥꯏꯖꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯊꯝꯂꯩ꯫ ꯑꯉꯥꯡ ꯁꯦ ꯑꯆꯥꯄꯣꯠꯅꯤ ꯅꯪ ꯆꯥꯅꯤꯡꯕ ꯈꯜꯂꯒ ꯆꯥꯎ꯫ ꯂꯥꯏꯖꯗꯣ ꯅꯣꯛꯂꯝꯕꯗꯣ ꯈꯪꯂꯤꯞ-ꯂꯤꯞꯄꯤ꯫ ꯄꯨꯟꯁꯤꯕꯅ ꯑꯆꯥꯄꯣꯠ ꯍꯥꯏꯔꯤꯗꯣ ꯂꯩꯊꯣꯛꯑꯒ ꯌꯦꯡꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯊꯣꯛꯑꯒ ꯌꯦꯡꯂꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯆꯥꯄꯣꯠꯇꯣ ꯍꯦꯛ ꯆꯥꯕ ꯉꯝꯗꯦ꯫ ꯂꯥꯏꯖꯅ ꯀꯩꯝꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤꯒ ꯇꯧꯏ꯫ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯊꯣꯛꯑꯒ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯀꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯣꯟꯗꯣ ꯀꯥꯡꯊꯣꯟꯗ ꯍꯥꯏꯐꯦꯠ ꯉꯥꯔꯞ ꯊꯝꯂꯒ ꯃꯀꯣꯛꯇꯣ ꯈꯤꯇꯪ ꯉꯥꯟꯊꯔꯒ ꯐꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯑꯆꯥꯄꯣꯠꯇꯣ ꯆꯥꯕꯒꯤ ꯃꯍꯨꯠ ꯐꯣꯟ ꯑꯣꯏꯅ ꯅꯝꯂꯒ ꯂꯩꯈ꯭ꯔꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯄꯗ ꯂꯥꯏꯖꯅ ꯐꯣꯟ ꯅꯝꯂꯒ ꯂꯩꯔꯝꯕꯗꯣ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯐꯣꯟ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯗꯣ ꯂꯧꯊꯣꯛꯑꯒ ꯅꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯆꯦꯞꯇ ꯆꯪꯉꯤ꯫ ꯂꯥꯏꯖꯒꯤ ꯅꯝꯕꯔꯗꯣ ꯑꯣꯟꯂꯥꯏꯟꯗꯤ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯥꯏꯄꯤꯡꯗꯤ ꯇꯧꯔꯝꯗꯦ꯫ ꯉꯁꯥꯏ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖꯇꯨꯁꯨ ꯍꯧꯖꯤꯛꯐꯥꯎ ꯁꯤꯟ ꯇꯧꯔꯝꯗꯦ꯫ ꯄ꯭ꯔꯥꯟꯗꯣ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯛꯏ꯫ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯁ꯭ꯇꯦꯇꯁꯇ ꯑꯃꯨꯛ ꯆꯪꯉꯤ꯫ ꯂꯥꯏꯖꯒꯤ ꯁ꯭ꯇꯦꯇꯁ ꯃꯌꯥꯝꯗꯣ ꯎꯕꯗ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯉꯤ꯫ ꯄꯨꯟꯁꯤꯕ ꯍꯥꯊꯨ ꯍꯥꯊꯨ ꯁ꯭ꯇꯦꯇꯁꯇꯨ ꯌꯦꯡꯕ ꯍꯧꯏ꯫ ꯑꯍꯥꯟꯕ ꯁ꯭ꯇꯦꯇꯁ: ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯤꯗꯤ ꯁꯥꯎꯕ ꯊꯨꯏ ꯌꯥꯝ ꯀꯨꯏꯅ ꯁꯥꯎꯕꯁꯨ ꯉꯝꯗꯦ ꯈꯤꯇ ꯇꯧꯕ ꯌꯥꯗꯦ ꯍꯦꯛꯇ ꯀꯞꯀꯟꯒꯜꯂꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯋꯥꯗꯣꯡꯗꯣ ꯉꯥꯡꯒꯜꯂꯤ꯫ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯅꯤ ꯂꯧꯔꯒ ꯊꯝꯂꯤꯕꯗꯣ ꯀꯦꯞꯁꯟꯗꯅ ꯑꯦꯄꯜ ꯇꯨ ꯌꯨ ꯑꯁꯤꯗꯤ 100% ꯆꯨꯝꯃꯤ ꯁꯤꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯤꯅꯤ꯫ ꯀꯦꯞꯁꯟꯗꯣ ꯄꯥꯔꯒ ꯄꯨꯟꯁꯤꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯏꯖꯗ ꯈꯪꯌꯦꯡ ꯌꯦꯡꯂꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯄꯤꯁꯨꯝ ꯇꯠꯄꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯕ꯭ꯔꯅꯦ? ꯊꯃꯣꯏ ꯁꯦꯡꯂꯗꯤ ꯗꯤꯃꯥꯟ ꯂꯦꯇꯔ ꯑꯃ ꯊꯥꯖꯤꯟꯕ ꯇꯥꯔꯦ꯫ ꯄꯨꯟꯁꯤꯕꯗꯣ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯅꯣꯛꯆꯩ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯐꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯁ꯭ꯇꯦꯇꯁꯇꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯉꯤ꯫ ꯑꯇꯩꯗꯤ ꯖꯨꯠ ꯆꯥꯕꯕꯨ ꯑꯝꯇ ꯊꯝꯂꯝꯗꯦ꯫ ꯀꯦ ꯗ꯭ꯔꯃꯥꯒꯤ ꯍꯦꯔꯣ ꯍꯦꯔꯣꯏꯟꯒꯤ ꯁꯤꯟ ꯃꯇꯦꯛ ꯃꯇꯦꯛ ꯊꯝꯂꯒ ꯀꯦꯞꯁꯟꯗ ꯃꯥꯒꯤ ꯃꯨꯠꯇꯨ ꯏꯔꯒ ꯊꯝꯃꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯔꯣꯏꯕꯒꯤ ꯁ꯭ꯇꯦꯇꯁꯇꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫
पिसुम अनीदो खंगजुक सुक्सिलगा फोटोदुदा मकुतना जूम तौरगा येंगी जुंगुकी फोटो अनानबा पोस्ट ताबा अमा थमलगा कैप्शनदना माय फ्यूचर हस्बैंड ओपा नुंगसिबा थवाईगी मबुंगो नंग खक्तनी अइना मतम चुप्पदा ngaijariबसी नुंगसिबना नुंगसिबना पुनसिबदो कनानो करिनो खंगबा नते कैप्शनदो पारगा मसादो साउनिंगमदना फोन ऑफ तौसिलगा लाक्तना लंगसिली अदुगा फुखगोलगा लाइजगी फमुंगदुदा काखलगा खोंग्राई चलगा फमलगा यम साउन हंगी ओपाइसे कनानो लाइजसु खंग्रे खंगी ममाइदसु लैथोरक्ति वाखलदसु खली कइनो मिना ओपागी फोटो थमजलगा जेलस काबिरिसिबो नोकपु नोकनी नंगी स्टेटस दा फ्यूचर हस्बैंड ओपाइसे कई लमदैनो ओय ताद्रो हाबने nga पुनसिबगी मतौदुदा नोकपु नोकनिंगी अदुबु मा नोउद्रि पुनसिबना चांगनबदम खुमली अदु खंगलगा नंग कैदोगे हाबनो अइंगोंदा हंगदसु मखादा थारिदा पारगा खंबिरो लाइजगी मी उसिदबा मानबा पाकुमदुदा प्रोपोखिक चाइ वा हाइफम खंग्रे मसादो तफों खंगदा फमुंदगी फन चोंथरगा थवैनमकी यम साउन हाइ स्टेटस थंबदा जुमजुमना थमो अदुना तरि फोनदो पुंचाइ चाइनिंगसी पुनसिबदो याम थुना चख्रे लाइजसु पुनसिबा चटखिबगा ममाइदो सत ओंथोरगा पुनसिबगी खुसाउदुदा सिदा सिदा नुई कइनो अई स्टेटस का यंगबिरिसिबो मागिसिबो एबु खंबलिरो एबु नुक्सिबा फाउरिबा गाइदुरा अमुक चबलेपी अदुगा करी खलकबनो खंगदे मसा मथंता मुक चैजरी नते नते लाइजंगावी वखलांग फंखनगन नंग पंगथरकन नंगी थमोइदो पेथरकन मीना चांस लौखिनी तामचागी थमोइदा अई मफम लेती क्यारा खाइख्रबन लेफम सुथोक्ति मागी नुक्सिनबा नुपी ले मखोइनी थुना जसन कैसुम खंदे एके सुम काइदे नुक्सिनरिबा नखोइनीदि काइनगन थुना बोय लाइजदी मेलेगी वारी खंग्री पुनसिबगा मेलेगा नुंगसिनरी हाइना अदुमक लेई सोमदा पुनसिबसु सोफा कादुदा मसादो तफों खंगदा कातुकरन चलगा लेई वखलदसु खली हुजुकी फोटोदुबु लमजिम गाइदो ओइरजालने मसक्ति फसेहे पोस्टिना ताइने अस इनोइन तौरिसिबो इसाई खंगदना मीना स्टेटस थमगा उसगम साउनिंग सकैगे अइगी सिबो माबु नुंगसिबो फाउरिबा गाइदुनाने अगांग सिबो हौसिफाव लमजिमगा काउबा ngamdrजा मोइनि पावगा फाउनिरजा अस सुमाइना चरांगनगा लैबसि याम वाइदा सिदि मिसिनि अइबो असेंगवा मदि खंनिंख्रेन कमाइना खंनि असिगी येनाव मचा सिदांगलसु मीना चांगबा सोमसोम खुमलगनिबा पिकना पिकलिबा लांथोरपदना कक्कक खिक्लावरदन खुद सागसे मरिंग मरिंग चटपजाने फुनिंगबद पुनसिबदो कानादा हंसिगे मुना खली nga khalam matungda okay yai screenshot lorga ikoi chande hang lagi ikoi chandi khanglam gani ba